ꯄꯨꯝꯅꯃꯛꯄꯨ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯖꯦꯛ ꯗ ꯖꯥꯏꯟꯠ ꯁ꯭ꯂꯦꯌꯔ ꯀꯧꯏ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯉꯥꯡ ꯑꯃ ꯎꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯦꯛ ꯀꯧꯏ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯂꯧꯃꯤ ꯑꯃꯅꯤ꯫ ꯖꯦꯛ ꯑꯁꯤ ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯑꯣꯏꯕ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯔꯤ ꯄꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤꯒꯤ ꯄꯥꯁꯇꯔꯅ ꯌꯦꯡꯕꯗ ꯍꯋꯥꯏ ꯃꯔꯨ ꯃꯥꯟꯕ ꯃꯈꯜ ꯑꯃ ꯃꯈꯣꯏꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯔꯨ ꯑꯁꯤ ꯑꯆꯝꯕ ꯃꯔꯨ ꯅꯠꯇꯦ, ꯃꯦꯖꯤꯛꯀꯤ ꯃꯔꯨꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯁꯤ ꯁꯦꯝꯂꯝꯕꯒꯤ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯇꯨꯅ ꯂꯥꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯅꯕ ꯁꯦꯝꯈꯤꯕ ꯑꯗꯨꯝꯕ ꯃꯦꯖꯤꯛꯀꯤ ꯃꯔꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯔꯨ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯍꯨꯟꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯃꯔꯨ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯝꯕꯤ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯎꯕ ꯐꯪꯗꯕ ꯃꯈꯩ ꯁꯔꯒꯒꯤ ꯃꯊꯛꯇ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯥꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟ ꯁꯣꯏꯗꯅ ꯌꯧꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯥꯈꯠꯂꯨꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯈꯪꯂꯛꯏ ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯂꯦꯟ ꯑꯃꯗꯤ ꯃꯤꯔꯝꯂꯦꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯪꯁꯥꯔ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯤꯑꯣꯏꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯍꯥꯏꯕꯗꯤ ꯖꯥꯏꯟꯠ ꯍꯥꯏꯅ ꯈꯪꯅꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯖꯥꯏꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕꯗꯇ ꯈꯪꯂꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯦ ꯀꯔꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯑꯁꯦ ꯃꯈꯣꯏꯅꯁꯨ ꯌꯦꯡꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯂꯛꯈꯤ꯫ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯄ ꯉꯝꯂꯕꯅꯤꯅ ꯃꯈꯣꯏꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ, ꯄꯣꯠ-ꯆꯩ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤ ꯐꯥꯎꯕ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯖꯥꯏꯟꯠ ꯑꯃꯗꯤ ꯍꯥꯠꯄ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯖꯥꯏꯟꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯄꯥꯁꯇꯔꯁꯤꯡ ꯑꯗꯨꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯂꯧꯊꯣꯛꯂꯤꯕ ꯍꯥꯔꯠ ꯑꯗꯨꯗ ꯃꯦꯖꯤꯛ ꯑꯃ ꯇꯧꯗꯨꯅ ꯃꯦꯖꯤꯛꯀꯤ ꯂꯨꯍꯨꯞ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅ ꯍꯥꯏꯔꯤꯕ ꯂꯨꯍꯨꯞ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯞꯇꯨꯅ ꯖꯥꯏꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯕ ꯃꯇꯝꯗ ꯖꯥꯏꯟꯠꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯖꯥꯏꯟꯠꯁꯤꯡ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯛꯊꯠꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛꯀꯤ ꯃꯔꯨ ꯑꯗꯨꯁꯨ ꯑꯗꯨꯒ ꯃꯦꯖꯤꯛꯀꯤ ꯂꯨꯍꯨꯞ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯟ ꯑꯣꯏꯔꯛꯇꯨꯅ ꯁꯤꯔꯦ꯫ ꯃꯥ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯦꯖꯤꯛꯀꯤ ꯃꯔꯨ ꯑꯃꯗꯤ ꯃꯦꯖꯤꯛꯀꯤ ꯂꯨꯍꯨꯞ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯁꯥ ꯍꯥꯞꯄ ꯀꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯥꯏꯟꯠ ꯑꯗꯨ ꯍꯥꯠꯄ ꯉꯝꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯤꯜꯝ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯛꯁꯨ ꯆꯥꯎꯔꯦ꯫ ꯁꯍꯔꯔꯣꯝꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯁꯤ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯁꯒꯣꯜ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯍꯔ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯔꯛꯄ ꯋꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯃꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗ꯭ꯔꯃꯥ ꯌꯦꯡꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄ꯭ꯔꯤꯟꯁꯦꯁꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯤꯟꯁꯦꯁꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯇꯨꯡꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯂꯛꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯛꯅ ꯅꯨꯡꯉꯥꯏꯇꯗꯅ ꯀꯟꯅꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯇꯨꯁꯨ ꯐꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯔꯨ ꯈꯨꯟꯊꯗꯨꯅ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯛꯅ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯏꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄ꯭ꯔꯤꯟꯁꯦꯁꯇꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯈꯪꯏ ꯃꯉꯣꯟꯗ ꯅꯠꯇꯦ ꯈꯣꯏꯔꯝꯂꯤꯕ ꯑꯁꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯜꯝ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤꯗ ꯔꯣꯗ꯭ꯔꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯎꯠꯂꯝꯃꯤ꯫ ꯔꯣꯗ꯭ꯔꯤꯡ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯤꯟꯁꯦꯁꯀ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯦꯁꯅꯗꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯔꯣꯗ꯭ꯔꯤꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ
ꯄꯣꯠ ꯆꯩ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯏꯟꯒꯤ ꯍꯥꯔꯠꯇꯒꯤ ꯁꯦꯝꯈꯤꯕ ꯂꯨꯍꯨꯞ ꯑꯗꯨ ꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯔꯕ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯁꯇꯔ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯅꯅꯕ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯇꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯁꯇꯔ ꯑꯃ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯁꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯄꯤꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯛꯅ ꯁꯒꯣꯜ ꯑꯁꯤ ꯄꯨꯒꯦ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯄꯤꯔꯛꯅꯕ ꯍꯥꯏꯔꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯗꯨꯅ ꯍꯋꯥꯏ ꯃꯔꯨ ꯃꯥꯟꯕ ꯃꯦꯖꯤꯛꯀꯤ ꯃꯔꯨ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯁꯇꯔ ꯑꯃꯕꯨꯁꯨ ꯄꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨ ꯑꯁꯤ ꯅꯪꯅ ꯄꯥꯁꯇꯔ ꯑꯗꯨꯗ ꯄꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯥꯁꯇꯔ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯃꯔꯨꯁꯤꯒꯤꯗꯃꯛꯇ ꯀꯅꯥꯅ ꯄꯩꯁꯥ ꯄꯤꯔꯛꯇꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯁꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯤ ꯑꯆꯝꯕ ꯃꯔꯨ ꯅꯠꯇꯦ, ꯃꯁꯤ ꯃꯦꯖꯤꯛꯀꯤ ꯃꯔꯨꯅꯤ, ꯑꯁꯤ ꯏꯁꯤꯡꯗ ꯊꯦꯡꯍꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯄꯥꯁꯇꯔ ꯑꯗꯨ ꯆꯠꯈꯔꯦ꯫ ꯑꯗꯨꯕꯨ ꯈꯤꯇꯪ ꯆꯠꯂꯕ ꯃꯇꯨꯡꯗ ꯔꯣꯗ꯭ꯔꯤꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯈꯔꯦ꯫ ꯁꯣꯝꯗꯅ ꯖꯦꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯄꯥꯁꯇꯔ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯈꯔꯦ, ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯔꯨꯁꯤꯡ ꯑꯁꯤ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯪꯈꯥꯏꯔꯝꯃꯤ꯫ ꯃꯔꯨ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯝꯃꯤ, ꯃꯗꯨ ꯖꯦꯛꯅ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯨ ꯑꯃꯗꯤ ꯖꯦꯛꯅꯁꯨ ꯎꯍꯧꯗꯕꯗꯒꯤ ꯊꯥꯔꯤꯕ ꯎꯄꯥꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯤꯠꯊꯔꯝꯃꯤ꯫ ꯎꯄꯥꯛꯀꯤ ꯑꯍꯣꯕꯗ ꯇꯥꯈ꯭ꯔꯤꯕ ꯃꯔꯨ ꯑꯗꯨꯗꯤ ꯖꯦꯛꯅ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯄ꯭ꯔꯤꯟꯁꯦꯁꯅꯤ ꯍꯥꯏꯕꯗ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯥꯏ ꯃꯈꯥꯗ ꯇꯥꯈꯤꯕ ꯃꯔꯨ ꯑꯗꯨꯗ ꯏꯁꯤꯡ ꯊꯦꯡꯈꯤꯕꯗꯒꯤ ꯈꯨꯗꯛꯇ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯄꯥꯝꯕꯤ ꯑꯃ ꯌꯨꯝ ꯑꯗꯨ ꯆꯦꯛꯈꯥꯏꯗꯨꯅ ꯃꯌꯥꯏ ꯐꯥꯎꯗꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯖꯦꯛꯀꯤ ꯃꯌꯨꯝꯁꯨ ꯄꯥꯝꯕꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯦꯁꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯄꯥ ꯑꯗꯣ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯃꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯕ ꯋꯥꯡꯈ꯭ꯔꯕ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯒ ꯂꯩꯔꯝꯕ ꯎꯏ꯫ ꯖꯦꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯀꯌꯥ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯛꯅꯁꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯊꯛꯇ ꯂꯩꯈꯔꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯁꯨ ꯆꯠꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦꯛꯅꯁꯨ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔꯁꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯃꯊꯛꯇ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯔꯣꯗ꯭ꯔꯤꯛꯅ ꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯂꯩꯍꯧꯔꯤꯕ ꯈꯔ ꯑꯗꯨꯅ ꯎꯆꯤꯟ-ꯅꯥꯆꯤꯟ ꯃꯈꯣꯏ ꯖꯥꯏꯟꯁꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯣꯗ꯭ꯔꯤꯛꯅ ꯖꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯈꯪꯉꯦ ꯅꯪꯅ ꯃꯔꯨ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯗꯨ, ꯃꯔꯨ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯗ꯭ꯔꯤꯛꯅ ꯊꯥꯡꯅ ꯅꯝꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯙꯝꯀꯤ ꯇꯧꯔꯛꯄ ꯖꯦꯛ ꯑꯗꯨꯅ ꯃꯦꯖꯤꯛꯀꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯨ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯃꯉꯣꯟꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯤꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯄ꯭ꯔꯤꯟꯁꯦꯁꯄꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯖꯦꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯖꯥꯏꯟ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯗꯤ ꯖꯥꯏꯟ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯈꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯇꯨꯃꯤꯟꯅ ꯖꯥꯏꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯔꯣꯗ꯭ꯔꯤꯛꯀꯤ ꯇꯤꯝꯒꯤ ꯁꯤꯟ ꯑꯃꯨꯛ ꯎꯠꯂꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯏꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯑꯃꯁꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯖꯥꯏꯟ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯈꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯖꯥꯏꯟꯒꯤ ꯍꯥꯔꯠꯇꯒꯤ ꯁꯦꯝꯈꯤꯕ ꯃꯦꯖꯤꯛꯀꯤ ꯂꯨꯍꯨꯞ ꯑꯗꯨꯕꯨ ꯎꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯖꯥꯏꯟꯁꯤꯡ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯏꯟꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯂꯝꯃꯤ, ꯑꯗꯨꯅ ꯖꯥꯏꯟꯁꯤꯡꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯨꯍꯨꯞ ꯑꯁꯤꯕꯨ ꯎꯞꯇꯨꯅ ꯖꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯥꯏꯟꯒꯤ ꯃꯔꯛꯇꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯦꯠꯂꯒ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯆꯠꯂꯒ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯈꯣꯏꯅ ꯏꯟꯒꯗꯕꯅꯤ, ꯑꯗꯨꯅ ꯃꯤꯔꯝꯂꯦꯟꯗ
ꯀꯨꯝꯊꯔꯒ ꯅꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯥꯏꯟ ꯑꯃꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯂꯩ꯫ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯛꯅ ꯂꯥꯛꯇꯨꯅ ꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯖꯥꯏꯟ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯆꯣꯡꯊꯔꯛꯇꯨꯅ ꯊꯥꯡ ꯑꯗꯨꯅ ꯖꯥꯏꯟ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯖꯥꯏꯟ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯗꯨꯒ ꯀꯟꯗꯨꯅ ꯖꯦꯛꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯖꯥꯏꯟ ꯑꯃꯅ ꯍꯤꯞꯇꯨꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯂꯩꯕꯗ ꯃꯈꯣꯏ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯈꯣꯏꯒꯤ ꯃꯍꯨꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯍꯦꯜꯃꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯥꯏꯟ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯂꯩꯕꯗ ꯃꯍꯥꯛꯀꯤ ꯕꯣꯗꯤꯗꯣ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯎꯕ ꯉꯝꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯦꯡꯕ ꯖꯥꯏꯟ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏ ꯁꯣꯏꯗꯅ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯥꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯈꯣꯡꯗ ꯈꯝ ꯊꯦꯡꯅ ꯌꯥꯟꯊꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯖꯦꯛ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯃꯈꯥꯗ ꯀꯨꯝꯂꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯀꯨꯝꯊꯈ꯭ꯔꯣ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ ꯃꯔꯝꯗꯤ ꯔꯣꯗꯄꯨ ꯊꯤꯡꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯖꯥꯏꯟꯁꯤꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯡꯅꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯖꯦꯛꯀ ꯄ꯭ꯔꯤꯟꯁꯦꯁꯀꯗꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯨꯝꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯤꯡꯊꯧꯅ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯀꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯔꯣꯗ꯭ꯔꯤꯛꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕ ꯖꯥꯏꯟꯁꯤꯡꯕꯨ ꯄꯨꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯔꯣꯗ꯭ꯔꯤꯛꯀꯤ ꯃꯅꯥꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯕꯥꯅꯤ ꯈꯨꯠ ꯊꯥꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯔꯣꯗ꯭ꯔꯤꯛꯄꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯥꯠꯇꯣꯛꯂꯒ ꯆꯥꯎꯔꯕ ꯄꯥꯝꯕꯤ ꯑꯗꯨ ꯀꯛꯊꯠꯄꯗꯒꯤ ꯄꯥꯝꯕꯤ ꯑꯗꯨ ꯄꯨꯟꯅ ꯂꯩꯃꯥꯏꯔꯣꯝꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯥꯔꯛꯄꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯗ꯭ꯔꯤꯛꯁꯨ ꯍꯥꯠꯂꯕꯅꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯣꯡꯊꯔꯛꯇꯨꯅ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯁꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯔꯣꯗ꯭ꯔꯤꯛꯀꯤ ꯂꯨꯍꯨꯞ ꯑꯗꯨ ꯖꯥꯏꯟꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯗ ꯁꯤꯖꯤꯟꯗꯨꯅ ꯈꯨꯗꯣꯞ ꯑꯣꯏꯅ ꯁꯤꯖꯤꯟꯗꯨꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯔꯝꯂꯦꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯈꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯔꯣꯗ꯭ꯔꯤꯛ ꯑꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯏꯁꯤꯡꯗꯒꯤ ꯍꯧꯒꯠꯂꯛꯄ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯖꯥꯏꯟ ꯆꯣꯡꯁꯤꯟꯗꯨꯅ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯤꯔꯝꯂꯦꯟꯒꯤ ꯂꯩꯃꯥꯏ ꯌꯧꯔꯛꯄ ꯉꯝꯂꯛꯈꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯪꯖꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯛꯄꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯨꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯖꯦꯛ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯖꯦꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯜꯂꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯗꯤ ꯂꯥꯏꯔꯔꯕ ꯃꯆꯥꯅꯤ, ꯄ꯭ꯔꯤꯟꯁꯦꯁꯀ ꯃꯥꯒ ꯃꯇꯤꯛ ꯆꯥꯟꯅꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ꯫ ꯖꯦꯛꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯑꯀꯥꯁꯇꯒꯤ ꯆꯥꯎꯔꯕ ꯄꯥꯝꯕꯤ ꯑꯗꯨ ꯃꯈꯥꯔꯣꯝꯗ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯖꯥꯏꯟꯁꯤꯡ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁꯄꯨ ꯄꯥꯎ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯖꯦꯛꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯖꯥꯏꯟꯁꯤꯡ ꯑꯁꯦ ꯂꯩꯃꯥꯏꯗ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯏꯟꯁꯤꯡ ꯑꯗꯨ ꯃꯅꯥꯛꯇ ꯍꯦꯟꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯌꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯖꯥꯏꯟꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯁꯤꯕꯨ ꯑꯃꯠꯇ ꯈꯥꯛꯇꯅ ꯄꯨꯟꯅ ꯇꯨꯝꯅ ꯍꯥꯠꯄ ꯄꯥꯝꯃꯤ꯫ ꯑꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯣꯅꯨꯡ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ꯫
ꯎꯆꯤꯟ ꯅꯥꯆꯤꯟ ꯖꯦꯛꯁꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯌꯥꯝꯕ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯀꯣꯅꯨꯡ ꯌꯧꯅꯈ꯭ꯔꯦ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯖꯦꯛꯁꯨ ꯆꯣꯡꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯏꯁꯤꯡꯗ ꯇꯥꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯏꯁꯤꯡ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯊꯛꯇ ꯊꯣꯛꯂꯛꯄ ꯉꯝꯗꯗꯅ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯅꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯖꯥꯏꯟꯁꯤꯡꯅꯁꯨ ꯊꯧꯔꯤ ꯂꯪꯉꯛꯇꯨꯅ ꯊꯧꯔꯤꯅ ꯀꯣꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯍꯥꯡꯅꯕ ꯑꯁꯨꯝꯅ ꯀꯟꯅ ꯃꯣꯏ ꯆꯤꯡꯈꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯕ ꯎꯁꯤꯡ ꯄꯦꯂꯦꯁ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯐꯂꯥꯡꯁꯤ ꯂꯣꯏꯅ ꯀꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯣꯔꯆ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯃꯩ ꯊꯥꯒꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯩ ꯑꯗꯨ ꯊꯥꯒꯠꯂꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒ ꯖꯦꯛꯀ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯠꯈꯤꯕ ꯖꯥꯏꯟꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯂꯤꯗꯔ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯦꯛꯈꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯖꯥꯏꯟ ꯑꯗꯨꯅ ꯃꯕꯥꯅꯤꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯖꯥꯏꯟ ꯑꯗꯨꯅ ꯖꯦꯛꯄꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯊꯣꯔꯛꯄ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯖꯦꯛꯅ ꯉꯁꯥꯏ ꯃꯥꯅ ꯄꯥꯏꯈꯤꯕ ꯃꯔꯨ ꯑꯃꯗꯨ ꯃꯍꯥꯛꯀꯤ ꯃꯈꯅꯥꯎꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯄꯥꯝꯕꯤ ꯑꯗꯨ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯖꯥꯏꯟꯒꯤ ꯃꯁꯥꯗ ꯄꯨꯝꯅꯃꯛ ꯆꯦꯛꯈꯥꯏꯗꯨꯅ ꯊꯣꯛꯂꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯤꯈꯤꯕꯗꯣ ꯖꯦꯛꯀꯤ ꯃꯃꯥꯡꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯖꯥꯏꯟꯁꯤꯡ ꯑꯗꯨꯅ ꯂꯥꯟ ꯑꯗꯨ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯨꯟꯅ ꯁꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏ ꯖꯥꯏꯟꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯖꯥꯏꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯗꯨꯅ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯖꯥꯏꯟꯒꯤ ꯍꯥꯔꯠꯇꯒꯤ ꯁꯦꯝꯂꯛꯈꯤꯕ ꯃꯦꯖꯤꯛ ꯂꯨꯍꯨꯞ ꯑꯗꯣ ꯖꯦꯛꯅ ꯄꯥꯏꯗꯨꯅ ꯖꯥꯏꯟꯁꯤꯡꯗ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯖꯥꯏꯟꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯍꯟꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯥꯛꯑꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯗꯒꯤ ꯖꯥꯏꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯂꯨꯍꯣꯡꯗꯨꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯖꯦꯛꯅ ꯖꯥꯏꯟꯁꯤꯡꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯖꯥꯏꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯨꯍꯨꯞ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯌꯥꯝꯒꯤ ꯌꯦꯡꯐꯝ ꯑꯣꯏꯅ ꯊꯝꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫